खुरुमजरी अहानबदा मरुइबा पाउलो बिसि मरम चादब महिरूसिंग इशू नतबदा महिरूसिंग यौसिंदननबा चीफ मिनिस्टर नोंथोंबम बिरेन अपील तौखरे मोरिदा कल्चरल एक्सचेंज सेंटर अमा अथुब मतमदा साननबा होनरगनी हाइना आरएन कल्चर मिनिस्टर एल जयंत कुमार ना फोंदोखरे अमदी ममागी लेंगांगना मिउ लिसिंग तरा रोम गवर्नमेंट की थबक हापसिलमना सेंथुंगी अवाबा मायोक नबनी हाइना सरकार की वांगालोई तेज बिसोजना हाइखरे MPP की जनरल कॉन्फ्रेंस ngasi pangthokuna oinam जुगिंद्रोना प्रेसिडेंट की मिखलदा माई पाखरे आइसतबी की पाव मियंग ताबिरिबसिंग तराम ओक्सरी मरुइबा पावसिंग सादोना पिजरी मरम चादब महिरूसिंग की इशू नतब महिरूसिंगना यौक्षिंदननबा चीफ मिनिस्टर नोंथोंबम बिरेना अपील तौखरे खुमलंपाक बाल भवन इंडोर स्टेडियम दा सथरकिबा अखिल भारतीय विद्यार्थी परिषद मणिपुर की अहुमलक सुबा स्टेट कॉन्फ्रेंस लोसनबी थोरमदा चीफ मिनिस्टर वफम असी फोंदोखिबनी माना मखाताना महिरूसिंगना पॉलिटिक्स ता का हेन यौसलोइदबनी लेबा कायब याबो वफम लाक्लबदी महिरूसिंगना सोंथोरकपदा मियामना मतेंग हेना पांगलकनी चीफ मिनिस्टर मखाताना मणिपुर पुलिस डिपार्टमेंट ता चेगी पेटी सप्लाई तोरमबगी दमकता मदुदा चेनब ऑफिशियल सिंह स्टाफ सिंह एक्शन लौखरबगी मतुंगदा अमु हन्ना चेगी पेटी मणिपुर पुलिस डिपार्टमेंट ता सप्लाई तौरले हाइना मीडिया फोलोकी वफम अदु हौजिक पालिब सरकार असिगी मतमदा मियो अमदता पेटी की सप्लाई तौननबगी अयाबा पीखिबा लेते पेटी सप्लाई तौरमबदा मखाताना स्टेट गवर्नमेंट की ऑफिशियल सिंह चंदरम लबदी मखोगी मथकता चपचाब एक्शन लौगनी लोइनना सरकार असिबु मिक्सत थिननबा ममांगदा पीखिबा पेटी की सप्लाई अदुगी मिंगदा मखाताना सप्लाई तौबो ओरमलबदी मखोगी मथकतासु एक्शन लौगनी सरकार असी करप्शन दा कंप्रोमाइज तौरोय चीफ मिनिस्टर मखाताना मिपुम खुदिमक सरकार की थबक पीबा ओइथोक्तबना लनाय म्यूसिंगना माना हाइसिंगबा लमदा हाइथोय सिंगथोयबा थबक पांगथोरकलबदी मियोय अदुगी mateंग पांगबो ओइना सरकारना स्टार्टअप हाइबा थौरांग पाकेतुना mateंग पांगलगनी माना मखाताना मणिपुर दा बीजेपी ना लेंगाक पारकपा सही अमा मपुंग फारकदौरे मणिपुर मियामदा बनगी सैथेंग नंगलंबसिंग अदु खरा मखैदी हंथानबा ngamle माइरुसिंगसु चांग नाइना क्लास तौबा ngamle सिंग तम खुंगंग शहर खेनबा लेतबा लमदम अमा ओरकपा हौरे मसी इंग तप्पा लाकपगी खुदमनी हाइना फोंदोखी आइना फागतखिबा मिटुदगी ngasi bawdagi anuba order ma piraga supply order pe bisu leite hai anuba pot or bisu leite hai kramai do no anuba pot pi bagi supply order pira maga manu logo or maga immediately madoi ai ni matungina suspend company terminate company dandi bigani karigumba sarkar sibo bichak thian na kana kharana proper document order anu bathokpagi supply anu bathokpagi na hanagi ani budu tawga sabotage tawna government sigi ijat chomna tawbu ergana makhoi mathakta join election tawne lem tham I will deliver justice koi kai gum khar chumna tawbe lakni ada akhoi gi side gi lalamme adu so I am not spear adu tawram ni ba sabotage tawga tawbu erame adu sabotage tawga kan bu so ekdin thawe maram di sugumba wana mina khonari ba pot wana mina sem tumna sadade jum thokha ba hai na hin tumna sadade na pisa khonari bisleina akhoi bu lana bona sukte aduga lana tawrum ka tar ka so wana ikoi khonari nei lana mar ka tawga tar ka so anu so manu leva ki interest na denlo be na khoida ina abdul tawning se ban strike maram sadagadi yes akhoi government na noina kitang lok na tawba kan akhoi government hana lakani hana haidani to students koina yamna ka hena politics issues payam yawida oi leba kai dore hardi oi hogudu leba kai dore akhoi me ang hat dore hai adu de hat pe hari ba issues kara mapung wai buse yes akhoi na ekta malo yes right adu kuma genuine demand karana tana taila kana gumam gi mingjan bagi nubi de kana gumam gi parse kota gi adu tawre kana gumam gi transfer adu tawre no
ꯑꯗꯨꯗ ꯌꯥꯎꯕꯅ ꯃꯔꯨ ꯑꯣꯏ Thailand gi Surin province ta pangthokiba anirik suba Surin International Cultural Exchange da saruk yaduna mana lawkhaba artist sing art and culture gi minister Elzenda Kumar na taramna okre minister gi office ta pangthokiba thorom adu da Manipur gi team adu bu luching luba commissioner M Lakshmi Kumar na festival adu da Manipur gi maibi jagoi thagul jagoi kabui jagoi pung cholom thang leiteng na singba utki lebak taraga marina saruk yabada Manipur na most outstanding performance amasung most entertaining performance mana phalakpa ngamkiba si ekhogi culture bu malem gi thakta asauba mafam amalai haiba takpani haki aran culture minister Elzenda Kumar na is policy lakpada maru eba mafam ama oidiba Moriada cultural exchange center ama athuba matamda sana ba honargani masida museum guest house laigani loinana theater olympic sai asida Indiana yumbu oiduna pangthokudreba asida Manipur gi theater group nipan yorokpa asi ekhogi culture da top pa amasung honaba kanbagi khudamni haina phongdoki अमखतंग यावबदा यामना वागदव मखल पोट मसी खतंग एंट्री पॉइंट से फंगना होनबदा वागदव से मणिपुर का दोगेदा मईगी मयाम सी खंगबदनी को इंडिया मनुंगी खंगबद नते इंटरनेशनल लेवल की मद कंपटीशन तो यावब यारे हाबि एंट्री कनु से रुपीबदा निपान यावरेबको अदन खोदे सातिना नुंगाई हाबि दाय मिन मस अखोय खंगब होरेबा अवसि एक्सपोज तो होरे से ना हाइब कंगबु सिंजिगिसु अखोयन तारिख अमा हले लाइब तंग तारा निपान को तारा निपान सिरिदा Secretary team do madu da ko theater ge group ichna usung bayam adu da su smart media kam usung ya ro ko su yamna nungai ba blessing pc madu visa chop do se hadana madu ki program ma ko sinjari Mamangi lengang na miu lising tara rom government ki thabak hapsil lamana sel thum gi awaba mayuk na bani haina sarkar gi wangang loi tes bizurjit na thongju da pangto pathorom abada haikre mana makatana haikibada sel thumgi awaba mayok narbasu anoba lenga asina center da tongan project amadi scheme kya lokthaduna Manipur gi sakwa thorangi thaba pakat na balenga asina honari government asina sing amadi tamda hojik lambi thong sem gi thabak leptana sathari Manipur da industry sakwa na balenga asina akana ba thorang kya lokhale maramaduna Manipur da leriba praja singna isha na haijaba khutsa haibigi thabak singda training tawduna certificate paina na bahon abiu lenga asina tongan ba bank singdagi masa ga sana ba sinpham da loan pina na ba akana ba thorang local ehana phangdoki gasi thongju partu gi singoli makhong da pangthokpa thongju singoli makhong development club ki sahi yangkai suropa golden jubilee celebration ga mari leinana pangthokpa thormatu da consumer affairs minister Karam Syam club asigi president S Gopal Singh amadi Kerau Kendra gi MLA Laurim Ramesh Shoshu saru yaki Thorongga mari lenana handa class 10 amasung 12 thagadaba class 10 amasung 12 thagadaba class makhogi damakta club asina kon mafam da leiba mahiru singda mai pak purakna ba puning thawar pagi thorom su pangthoki Consumer Affairs Food and the Public Distribution Minister Karam Syam na phongdokibada afaba praja leiba mafam dagi afaba lusingba tholokani afaba lusingba tholoklabadi afaba lengak purakpa ngamgani hana phongdoki Thamoi singna thabak tawribra tawdabra je madu nainaraga madu uraga ngang bangam praja oibiyo ba mantri na sawini mana warau gini aidana laithoga dia khoi afaba oiba ngamoi praja gi dong ti hinganje praja na politician gi dong ti hingum je na adi media dai na hajagi do nung gi oiba wakhal lo ni ngasi akhoi pharaga di lebak se phadu ni akhoi phatre lebak pararoi ran ti toriba khoi piba pham nati Sahi omngi manungda amuktam pangthokpa MPP gi General Conference ngasi pangthokpa galona na Oinam Jugindrona President gi Mikhalda Mai Pakre Zem Hall da pangthokpa General Conference aduda tongan ba kendra nifu mari dagi delegate Sohumga Humudra ga tare na saru yaki President gi Mikhal aduda mi Marina lamba tawnuki makhoi adudi Sar Kumar Maimom o Jugindro Yangkupam Priya Kumar amadi Mayengmam amutombini Mikhal asida Oinam Jugindrona punna bot masing samaga tranipan phangduna Mai Pakhi Mamang thagi tang kunda Nupilal Memorial Association Manipur na Nupilal Memorial Association gi makhada Development Protection Preservation Committee ama lingkhalagani hana lauthoki ba dugi matung ina ngasi tirada leiba association asigi office ta Development Protection Preservation Committee of Nupilal Memorial Association Manipur gi thaupu basing khanduna Nupilal Memorial Association gi ahlu oraba ima singda Thonibigi thorom ama pangthokpaga loinana committee asigi president ti Kiran Baladevi General Secretary oina ti Memsa Devi yauna committee asigi thopuna na ba mioi taraga mari khankhre thoronga mari lenana committee asigi publicity secretary Peter Longjam na phongdorpada
Manipur da nupilal gi matang da sei ne ba kya leiriba sei sei asigi manungda achumba puwari thamnana bhona gani hana phongdoki Senior writers amadi play rights forum Manipur gi anirak amadi homlak suba mapok kumon thorom ngasi lamlai gi sana da leiba nungsikol pak ta pangthokre thorom asika mari lena sine writers amadi play rights forum Manipur na tha mari mari khudingi putokadaba khanaba chepong aseng mamaithong ko ba amasu thorom asigi chief guest okiba all India radio Imphal gi director Dilip Mayengwam honui matugna phongki thorom adu da sine writers amadi play rights forum Manipur gi president Manaubi film forum Manipur gi chairman S Mangol Jao Manipur University gi professor Rajen Toijamba chief minister gi media coordinator L Basanta Sharma mathangsna president amadi guest of honor oina saruyaki thoronga mari lena forum asigi tonga tonga ba award phalaba members sing da khudo ropi tuna ikai khunaba utki thoronga mari lena forum asigi general secretary Ranjit Nithaujana phongdo kibada Manipur da lariba sine writers amadi play rights sing asina khunai asigi mayon purakpata asoba thodang logduna lakli maram aduna forum asi mapangal hena kakanan mathau tai hana phongdoki Giluising loya lariba jing khungang da satuna aikhoi aibagi oiba apunba mifam phamba adugi kanaba madudagi lakwa feedback sing maduna put for thok oiraga amadi akoi bida lariba atmosphere do ai gi wakhal da hakchang da hanjillaga afaba script uthorak nanaba adugumba wakhalon aduda miyam ase mafam asida invite tawjabani Prabisanam misigi matang da yaning da phongdok turanga se kasam pat kasam laka yumjaw larembi community hall da wakat mifam satakre Manipur Central Youth Club amadi kasam pat kasam laka mera paibi lup ka kusam naduna sataki ba wakat mifam aduda misi asigi matang da yaning da cherol kya sizinaki TSL Koba Club kilusing wa amana wakat mifam asigi matang da wafam kya thamlaki Northeast region gi people sing miyama angang sing lai mapanda like tam sing matang series na halaga body organ sing lalon bigi phim amada satharai se masi thinghongna bi damukta akoina dhana si ju pangthok sabani provisionam gi miha siga mari lena marale mi sing matik chabadan di pbu aseng bala lang jim puthok piu tungda misi asi yaning de athuba matam da CBI da sinau haina kholau kya sulauki provisionam gi misi CBI da provisionam gi misi CBI da IGR South ki 9 sector ki miyang makhata kuntrak suba Assam Rifles na Sarangpat Gram Panchayat ka kusam naduna World Cancer Day thorom Sarangpat Community Hall da pangthokre thorom adu da Jila Parishad member PS Heramani Pradhan S Imo kuntrak suba Assam Rifles ki Captain Suraj Captain Bijendra Mohito District Hospital Thobal ki Medical Officer Dr. Git Tongbram Saruyaki Cancer lena ki matang da Sarangpat PSE ki Medical Officer Dr. RK Kamala Lunana Kudrak Suba Assam Rifles ki RMO Dr. C. Bisonana resource person on the Wanganki World Cancer Day ga mari lenana Kuga Battalion Sinduna telemedication seminar mapang tokre Tromatu da cancer gi lam da khang heraba Dr. K. L. Gupta yauna atai Dr. Kyasu Saruyaki Sadul Tribe Demand Committee na satrak demand for inclusion of Meitei in the list of scheduled tribes of India gi matang da khananena ba ama ngasi hana art and culture gi joint director oramba saipam bhai gi yum da pangtokre khananena ba da committee gi convener mutum churamani joint secretary Bogendra Zait executive committee gi member Sagul Sam Robindra committee gi publicity gi chairman Sagul Sam Gopendra Namaru ba miyos ngone saruyaki convener mutum churamani na Meitei singasi tribe ni haina khangnana ba amadi scheduled tribe list da yauraba matungda masina kari ohelakadage haibadu khangnana ba thromase pangtokpani haki hialam kendra gi manung sanba lai manai makhale kai leiba mimana darba hemam yaimagi matangda ISTV news na sandoki ba pawgi matungda the welfare of differently able persons Manipur gi maketigi wheelchair amagulwenana sananaba thaknaba polam sing kaya sumating pangkre center asigi president Pukram Gopendra Nalusingduna mating pibaduda saruk yakiba relief center adugi rehabilitation officer Kanarjit khoibamna mimana darba kaya da makoida piriba kanaba sing panganana bahona bada center asna ngam mating pangani haki amrom da singjamai wakhom lekai da leiba hogat kanghat pangamdraba Sogaijam Johnson dasu organization gi makai degi wheelchair amasu mating piki
Yumnam Kunong si Yarn Operating Agency Sinduna Department of Handloom, Textile, Hand Home Delivery Scheme na Kangalaba beneficiaries Samaga Yankagini Pananda Lang Yantokre, Tormaduda Isamgi Hanagi President M. Rajendro, Pradhan Sanathoi, BJP Kisan Morsagi Vice President Dr. KSS Kala, BJP Impal Iski President Kamin Singh Mamiu Kasar Yaki, Rajendro Hakibada, Lengak na Piba Kanabasing Panganan Mohonabada, Naba Oina Loba, Miway Torpasi, Libak Tibini Hana Pondoki. Yum Sabiki Hana, a quick car fiber fighter and a color magi, Manumi color tormado, Hujiti, all Kungang, the Salakanda, company in the Salakanda, the things in a light of the car fiber power, Magi Yum Sagatori, Labor car fiber missing to the Angang and his school, Tamaki Sayim, the Palising Tara account, the Sanakadori. Sigumba Kana Mayam say, Pangalam and Nasi, Kunakam the Lambs, and Masim Nako, Kohanavanina, Wakalos and Tataragan Honazari. Central Sangit Natak Academy na Kanglai Mime Theatre Repertory Kusam Natun Mangani Oiba National Mime Festival Amasung Numitarani Subna Satakataba Mime and the Movement Workshop Lakliba February Nipandagi Langtabal Kunjadaliba Kanglai Mime Theatre Repertory Complex Tapang Toklagani Hana Theatre Asigi Director Dr. Y. Sadanandanangasi Pombishing the Pongdokre Kanglai Mime Theatre Repertory Complex ta pangthokpa pawbising unabadu da makna makatana hakibada punna lup taraga mathoina lila utkadori miyamna mapung phanbiu haina phongtokhi Kanglai Pak Managi Sub Editor Wangkemsa Samjaida Best News Analyst Award pikre Media Thihom Library Trust Hobam Marak Kaisam Lekaina Sinduna Manipur Press Kapta Homlak Suba Oina pangthokpa award pibigi thormaduda Hana IGP Oramba S. Dinukumar, Maitei More Council General Secretary L. Inauxa, Hana Manipur Police Additional SP Oramba M. Babudhona Maruba Music on Saruyaki, S. Dinukumar Hakibata, TV, radio, Amadi newspapers, and the Haplipa Paus in Kanan in the Basina, Miamda, Amukihena, Mamutana, Kan Mangamli Hana Pondoki. February Taraga Maritiki Taratre Power Lungaini, Naga Seed Sowing Festival, Longmai Common Ground, the Pangtulogani Hari. Hoje o pau que merece também é muito bicho. Kaido ino? Kanano? Kaigino? Kaido biyo? Masih pumna. Noi lebih gari ahan maga tunggu ngam terane. Pura laga tunggu ni khali ba namai tu kaidro. Senbun puthok lebih ngam terana. Senbun puthok terana lebih ngam tersu. Impal finance tersalo. Ayo jo ahan balai ngam terana. Impal finance tegi loan wene loan. Impal finance na nong bagaimana untuk gari loan lobu ya putung capa pijari. Atau napam makal gari kuning mak lobu bayar. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi uchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi jolip syrup amasung capsule diabetes singidamakta jolip capsule chabiu ngasidi suara hajinge ture lai ture kari no tuti Masih kari yau zau. Sidi yu sida ni ne. Masih yu sidi tata tisko ni ne. Adudi sanagi mohut yang na sinbi amdre. Break ki matungda makata pa upizari. Wangwe kendra ki manung channa leiba irong sa sabagi akoy bada ni sa saba amadi yon bagi mayok ta miyam gi khongsat amasat khre. Irong sa sabada leiba tongan ba organization sing kaya gi apunba Apex body ama oriba irong sa saba apun belup na sinduna pangtokiba miyam gi khongsat adu irong khunau thongdagi hauraga irong sa saba makhalekai phawba ni sagi mayukta slogan kaya lauduna satki khongsat adu gi mata tungda miyam gi mifum ama phamla matungda organization asigi advisor Riyazuddin Aribamna irong sa saba gi akoibada ni sa saba yonba yaroi haina loriba warep asigi wangmada kana gumana thabak torok labadi akan action loguni haiki ngasi khongsat adu MLA Fazur Rahman, Mayang Impal Post ki Commander Sarfraz Alisu Saruyaki. Manipur Lions Club na Sinduna Women Empowerment ki matang dun nini ki oiba seminar amang si Hotel Grande da hokre. Seminar hodope ki thoromda Lions BK Lutra, Lions M Gojendra, Lions M Manikumar, amati Manipur Lions Club ki member ki ana Saruyaki. Nupi sungba awang ba thakta pukatna na ba workshop si pangtopati haina Lions M Gojendra na phongdoki.
All Manipur Register Pharmacists Association Sinduna Gari de Leba Mem Higher Secondary da Nomagi Oiba Free Health Camp Come Awareness Program on Handling of Drugs Hyperst Awareness Program on Pangtokre. All Manipur Register Pharmacists Association Secretary Sanayamana Association Asigi Makada Matau Karamna Pharmacist Singna Miam Amadi Hida Langtak Karamna Handle Tawuni Habigi Matangda Thorum Asi Pangtopani Hana Pungdoki. Young Social Service Union Sinduna Union Asigi Executive Member Nomaitem Dilip Harau Tayam Opagi Thorum among Asi Pangtokre Nomaitem Dilip AITA Amadi ITF ki tournament ki ada saru yaduna mai palak raba sanori amani handak sandiga da pangthokiba India versus New Zealand gi Davis Cup tie desu official oina saru yaki hari January manga dagina kun phawba rumhol theater da sinuna pangthok liba taragani pan suba rumhol artist memorial drama festival gi makok mathang takraba singda mana batum yentopi throm mangasi rumhol theater pangthokre thromasga mari lenena Jawaharlal Nehru Manipur Dance Academy Imphal gi L Upendra Sharma Romahal Theatre gi chairman ke Heramani Singhana athubi metung sing oiki L Upendra na hakibada mengkat pangam dana leiriba theatre gi awar apa sing ekoi punna mengkat pamathau tai hana phongtoki intellectual mayam si punna tawinama sagi ekoi yamna nungai badhekoi gi alaman sinsina laika suda yamna kana theatre tawiran base Ujung sudah kiri bah, oza kandung sampai ikut sobat hidup sampai mayam kena masih yang kena kau guna pada diri saya masih yang appreciate kau tuai. Children Cultural Center Manipur Kasamthong Hodam der ki kungamari suba foundation dege thorom amangasi MD Hoda Pangtokre thorom sigamari lenana Mahakabi Hizam nga anghalgi samaga kungamanga suba kumon alon su pangtoki Thormaduda Sangit Natak Awardee Elangum Zoda Chandra Children Cultural Center ki President Dr. Lamabam Gojendro Amadi Manipur State Kala Academy ki Awardee Ningombam Zadumanina Athubami Thunglen Ona Saruyaki Dr. Lamabam Gojendro na hakibada angang singbu saite ki lamda makogi puning sigsinduna khanganana ba hona ba loidana laikitraba kabi anganghal gi matik magun busu sandokna khanganana ba hona bani haina phongdoki Alsagi memda municipal kali anu da maaki memda su duga penelitiba saite ki memda su koi ba kada season memda koi ka ne ka lo sita e koi na ba ka bi anga ga sigi sampa su ko kuma su patok seven Thoromgi losilakpada Mahakabi anganghal gi photo da miyamna leisu katun ekai khunu utki Tribal Affairs Minister N. Kaisina, Senapati District Heritage Village among Wagadoriba, Makhelda, Ngarang Saturi Yangshinkre, Minister na Kulgi Ahlsing Unaduna, Heritage Kungang Assis Shangun Anabagi Matang the Warikia Sanaki. Mapan Suba Local Church Singe Conference ama Kamkopi District S. Molnom Village the February Tang Ani Degi Satarki Badunga say Loshinkre. Losin Miki Turumda Bible Recitation Amadi Group Song Simba Competition Pangtoki, Turmaduda. Pray for the World Ministry International Director Reverend Ais M. Songati Susaruyaki Conference Asigamari Denina Pangtokiba Masano Singh Group Bible Recitation Amadi Group Song Competition Damakong Batang Tarabas in the Su Manamatumian Toki Tamilongi Prayer Mountain da Miwai Kayana Uyantatuna Lalu Itiki Tabak Tauba Amadi Sing on a seasonary Mari Lenevasina Uyantaliba Mu Singbo Ain Ueba Tabak Amatalokatri Masina Maram Oiduna Hari bersengasi no menemui koksilak lehana miyam na paudum lagi. Murai District Hospital da gynecologist Dr. Atuba matam da tharak lagani haina Health Minister amadi Health Director na thazaba pirak babu Maitai Council Murai gi President M. Thoibana thagat pa phongdokre. Telephone da wari sanabadu da praja miyam gi awaba kokna ba gynecologist Dr. Asi tharakani haiba khangalakibani haina President M. Thoibana hairakre. Ayukta आई सामक का मेडिकल मिनिस्टर का मेडिकल डायरेक्टर का बाय टेलीफोन पाव फाउना बदगी मियामना पामिबा डॉक्टर अदु सोइद्रमकी थाजरगनी मरम अदुना मियामना अतोप अतोपा खोंजंग कया संगसेंगने हाइबदु हंदोपियु United NGO Mission Manipur ki miya makada Center for Women Development Manipur sinduna crime against women and related issues haibasida nomagi oiba awareness program among se kasamthong elamam lekai community hall da pangtokre thormasiga mari ledana Center for Women's Development Manipur ki president ningthozam Jiban Bala Devi na hakibada noma kangda nupi angang da satriba asai
crime asi aina masi matau karamna lakshin gadage amadi problem asibu karamna solve tawgadage habigi pandamda thorum asi pangtokpani haiki. United Cookie National Army gi Nguljalen Haukip Koba S Moldung Village dagi miu emangarang Surasanpur Police na Bolzeng Village dagi phare mangon dagi Autonomous District Council Surasanpur da lupa lakh yangkai piu haiba demand letter amasu phagatle hari. Mamang thagi tang kun ga mathoida Imphal West ki manung sanba santhilda kerosene stop pokhaiba dagi madugi thodokta sokhiba imung amagi miu singda Maswara Lilong News WhatsApp group na ngasi lupa lising nipu tengmang pikre group asigi member Muhammad Riswana group asi lamdam asida awana nang laba music da tengmang pinanaba wakalon manaba music punsinduna semani haiki. Yama Mission for Vision amadi kurai khaidiam lekai gram panchayat na punsinduna lem na mit sekap tobagi kem amangasi kongpal mayai lekai primary school da pangtokre kem adu da miu camerum layang magaluna na hidalang taksing amadi anop piki kurai khaidiam lekai gram panchayat ki pradhan Mukta Raj Kumarina mit kin ngai tabale rebasu hospital da hekta satuna yang tokpa kudong chadaba mi leibusingi damakta yang laga ke masi pangtokpani atopa mafam kya da asuguma ke masi pangthokna ba sem sari hana pawdomki. Jiribam district ki manung chana leiba Boro Bekra JC ILPS Jiribam branch amadi Boro Bekra miyang khusan matun pham aduda we demand ILP in Manipur lengak na Yelomi kangadaba ILP bill pass to haina wall poster amadi gari singda sticker napkre. Ramlal Pal 1982 metric alumni singna sai khuding oina uza singi mafam dekya khunba upagi thorom nga sisu pangtokre ke samtung da leba Ramlal Pal Higher Secondary School da Ramlal Pal 1982 metric alumni gi mahiru singna sinna pangtokba thorom atuda school sigi Laikidraba Uza Singi Mapamda Haile Kat Pagaloina minute ani to be a left to Nekakuno Utki, Ramlal Pal 1982 Metric Alumni Association President and Guneshwar Sarman Hakibada, Uza Singna, Ladik Lashu Tapi Tabi Badaging a sea Kunai Asida Mapam Ama, Aquanakan Mangam Libani, Awang Batakta Leramba Skolasi Hena Paganaba Alumni Sinaso, Honori Haki. Ramlal Pal 1982 Metric Alumina, Uza Singbo Huna, Kurumzavi, Torumsi Mangarak Subo and Left Chataka Pangtok Germany. Hibs Mix Belly Hanaming Tonba Manipur da Kuntamini Sing Amadi Tam Anigi Lady Bakalupiagi Cultural Exchange Program Amangarang the Hona Kangla Amadi Euro Hostel the Pangtok Matung Sea Loktak Patki Saruk Ama Wadiba Takmu Patki floating platform the Pangtokre. Progressive composer Manipur Sindra Pantok Patromatu the Manipur Tapaki Kunung Ishenising Bayauna Zagoyi Torom Kiasu Pangtoki. Progressive composer Manipur General Secretary Ziten Kumar Naurimna ISTV News the Pom Kiasu Tumlaki. Samin Naba Aduga ahing lekmin naba tumin naba lemin naba adumaina ekhoisi loina rakanda akhoigi thamoi go iba maridu sagat na naba loina na culture na ekhoigi thamoi gi langla si lengna na bagi ekhoi pandam dune ekhoina thamjari basi saru yakhiba toloi khulgi ahal amana sinthar ko ahal amana asigumba thorom asi pangtok pasina singtam anigi marakta hena nakshin nanaba amadi apaba mari propangam gani hana phangdoraki King Manipur ki loktak ni ko thaubar ture toloi lopuk ki hono ko thaubar ture yore ko loktak shebani ko Fire substation Thobalgi helpline mobile number yakidaba maramna atu ukagi ipau mobile number 841601464 natragana 879471750 da pau pibirak nanaba officer in charge na khangalakli hoje makata na thabagi pau lobis thabagi pau pizani ahanmada Septa sports ke kota tongan ba pham sama gatara kani par lo nabagi tamuk nupa amasung nupi candidate singdagi application kauri masagi sahi tara kani pandagina kun gamanga phawda leiba assistant sub inspector dagina graduate loiraba head constable singi oina 10+2 loiraba singna February 8 phawgi manungda application thajan ba yagani hari
Matangda ITBF ki head constable motor mechanic loan bagidamagta online da candidates kundagi application kori masagi sahi taragani pandagina kuning mga phawda laiba head constable gi oina 10+2 adu constable gi oina class 10 ITI motor mechanic lorba singna February gi tarikh phawgi manungda application pisalak bayagani hari matakta pijagriba pausing asigi akupa marol gi damakta babupura da laiba job center dagi khami bayagani hauji makatana Thabiki pausi makatan lerami ngapi gani makatan pizari amarom da tile industrial state laiba silver dew package drinking water puthok liba loktak industries gi worker khar logodori hana lakpata khutong saba pigani haina hen akupa marol tile industrial state laiba loktak industries gi degi khangba yagani hari hoji makata ba pau pizari thasigi amada arunachal pradesh ki sanglang district ki manung sanba Sankapani da Ulfa Aigi Lance Corporal Moniram Asok Apokpa Rongai Diori New Mohong Lohit Arunachal Pradesh amasung Ziribam Ningthem Kuno Maning Lekai da Leba PLA gi Lance Corporal Hera Apokpa Maitham Babaton Laikidre Makoi Anina Laikidabada Ulfa I amasung RPM na awaba phongdokre RPF ki Assistant Secretary Publicity Bangkam gi Cherol amana Kamre Anina Laikidabada awaba phongdokpa loinana imung manung amadi mari matagi awaba da su saru yari Laikidreba Moniram amasung Hera Western South East Asia Asia region gi Assam amasung Manipur Ningkha tamnabgi damakta lan thengnakiba lan misingni mamaleba punung sijaba amasung masigi damakta lan thengnakiba thona phaba lan misingni haina singtharaki YK College के principal ओरंबा Dr. M. Balaram Singh ने इबा 10th था study in transformance of a village हाइबा डायरेक्ट अमांगा से 10th था खुमान दलेबा M. रघुमनी की युम द फोंकरे थोरमदुदा थोबाल कॉलेज की lecturer ओरंबा M. राजेंद्र सायको 10th था की advisor कार्तिक माइबन सिंह मियु क्या सर्वयाकी Hangang sing dalaiba ibado margin kubam da miyam na kalakpa sana thaknaba polam sing ibado margin kubam kan balup na koringai dalaiba poi nawa kol gi angang sing da kudol tamkhre loina na sel gi mateng su pikre luba sege general secretary YGT na kubam masida kalakpa polam sing makata na kanal jidraba miyu sing da kudol tambagi thoram makata na pangthok gi ni hena phongdolaki KSA Kalipak Students Association Imphal West District Council gi HRD Secretary Oramba Hizam Assis Lekidabada KSA gi Mayai Sangda District Council, Zonal Council, School College Unit Sing Yaun Awa Pongtokre Assis Mahiroi Kunai Amade Miyam gi Damata Katopaka Loinana Sen Chonglamba Mahiroi Luchangba Amani Mahana Lekidabasina KSA Amade Manipur gi Mahiroi Kunai gi Asawa Mangjaba Wehorogani Haina Pongtoragli Hozi Makatana Sanabigi Paulobish Sanabigi Pau Pizari Guwahati the Pangtok Mapan Suba North East Media Sports Festival, the Saru Yagadaba, all Manipur Working Journalists Union member Mapana Sabati Mamangasi Impal Tadokre. Manipur Press Club the Pantok Pasamotorum Amada Agriculture Director PS Rajendrona Mzugi Team Flag of Toki, Assam Sports Journalists Association Sinduna Pibori Mangatagini Pan Pauba Guwahati, Nehru Stadium the Pasatakadaba Festival Asita Amzuna Table Tennis, Chess Amadi Badminton the Saru Yagadori. Amarom Assam Electronics Media Sports Journalists Association Sinduna February gi Amadigi Guwahati gi DTPR Indoor Stadium da Satharliba Gliberson Sangma and Debsis Roy Trophy Prize Mani Himalayan Status Media Puchal 5-a-side Football Tournamenta Manipur gi Paumi Timga Mizoram gi ngasi numidang sanakiba final match ta Mizoram na Manipur gi Paumi Timbu home amada maithiba pikre District Football Association Thobana Sinduna Sawyai Higher Secondary School ground da Tim Taragani Thuna Sarp Yaduna Satarkiba Hanba and the 13 Boys Football League Tournament ki Mapu Yaripok Edit High School na oikre ngasi sanakiba final match ta Yaripok Edit High School na KWYWA kiam wang matababu goal anisino da maitiba pikhi losin megi thoromda Sarangpat Gram Panchayat ki Jila Parishad member PS Heramani Sapam Gram Panchayat ki Pradhan S Rameshwar DFA Thobal ki President L Chandra Kishore Amadi Kuntrak Subha Rifles ki commanding officer
Vidyadharan maruba music on Saruyaki, champion whatever team Yauna, runners up Taraba Amadi Sanush in the tropical and Manamatum Sing Yantoki. All Manipur Muslim Organization Coordinating Committee Yang Makata, All Kwakta Sports Association Sinduna Kwakta Baza Public Ground Satriba Ahanba Hanit Shah Memorial State Level Manipur Muslim Football Tournament King Sanakiba Ahanba Quarter Final Mensta AKSA Kwaktana RSFC Kwaktabu 3 to the Mighty Piduna semi-final Sankre. Top Singta Youth Progressive Organization Sinduna Taruk Suba Taiko Trophy Village Open Football Tournament. Team Taraga Tarukna Group Mari Tokna Kaduk Tunanga Sidegi Organization Sigi Playground Hokre. Otopiki Toromda Tulhill Zida Prasuki Membi Kongbam Inausha Devi. Taiko Gi President Naurem Bimol Kumar Top Singta Gram Pansat Ki Pradhan Tomba Maitei Mediate Member Gas Royaki Tournament Hotopaka Luina Ngasi Sanakiba Hano Mesta Top FC Khoromna Top FC Bu Goal Ani Amada Maitiba Pikre. All Ziribam Sports Association Ziribam Higher Secondary School Ge Playground Sathriba trying to Suba Ziri Cup Invitation Football Tournament King is Sanakiba Home Suba Quarter Final League Round ARC Shillongna AFC Thobalbu Panjal Anishno the Matiba Pikre. Hozik Makatana Sanabi Pau Boyai Ninthojam Devi Lobishi. Manipuri Neroka Football Club Sangapamgi Taruk Suba home match mai paktuna Sathariba Hero India League table da point kuntarit phangtuna khwaidagi mako ithang thangna leikre. All India Football Federation Sinduna Hokiba Sahi Sok Lising Sumna Taratarit ki November Tang Kunmanga Dagi Tim Tarana Saruk Yaduna home and away basis Sathariba Hero India League Ngasi Kumalampang Men Stadium na Sanakiba Neroka Football Club Sangapang Taruk Suba home match na Gokulam Kerala FC bu goal amasino da Mighty Piduna Sathariba League Asida point kuntarit phangduna khwaidagi mako ithang thangna leikibane. Match asida mai pakiba Neroka Football Club Sangapamgi goal adu team captain Barney K Kalona match ki nifum doi shuba minita chankibane. Sathariba League asida Manipur gi Neroka Football Club Sangapamna match tara mari sanaba loikibada point kuntaret Minaraba Punjab FC na match tara nithoi sanaba loikibada point kuntaruk Mohun Bagan amadi Kingfisher East Bengal na match tara nithoi sanaba loikibada point kun phangduna chali Silong Lajong na match tara mari sanaba loikibada point tara tret Aizol FC na match tara mathoi sanaba loikibada point tara truk Sersil Brothers na match tara mathoi sanaba loikibada point tara humdoi Chennai City amadi Indian Arrows na match tara humdoi sanaba loikibada point tara mathoi phangduna chali Gokulam Kerala FC na match tara nithoi sanaba loikibada khwaidagi maningda leiri. Neroka Football Club Sangapamgi mathangi match tha sigi tang tarada Kumalampak Men Stadium da Taresuba home match oina Aizol FC ga sanagani. LKYDA Team B Laipam Kunauna ALL Team A Udipopo Mighty Papiduna Sahi Sigi Ahum Subu Ima Manisang Memorial Steleven 4 Mini Boys Under 35 kg Football Tournament ki champion oikre. Yangkhom Sanjib na sponsor Toraga Rising Knowledge Club Kuyatong na Sinduna Mamang Thagi Tang Taritagi Team Taranipan Group ni Thong na Khaidok Club Asigi Ground Sathariba Tournament Asigi Ngasi Sanakiba Ariba match ta LKYDA Team B Laipam Kunongna ALL Team A Uripopu Goal Ani Sino da Mighty Piduna Tournament Asigi champion oikibane match asida mai pakiba LKYDA Team B Laipam Kunogi goal ani du NG Utamamadi P Gobinna match ki taramni subamadi taramanga subaminita sankibane. Lotion Magi Thoramda, Marputre Suba Battalion CRPF ki Assistant Commandant Yangkhom Sanjib, North Impal Sporting Association ki Advisor K Gopeswar Amadi Rising Knowledge Club ki President Sagul Semnabakantana Thoramba Pusing Oike. Satharakiba Tournament Asigi Best Promoting Player Takiba LKYDA Team A Laipam Kunogi Sanaroi Ay Sanathoida Lupa Lising Ama Tournament Asida Goal Taratre Sanduna Best Scorer ki Mana Takiba ALL Team B Uripoki Naulung Gaingte da medal amadi trophy galonana lupa lising mari gasangwa best player ki mana takiba LKYDA Team B Laipam Kunogi NG Utamda lupa lising mari gasangwa tournament asigi second runner up takiba UPC Kurai Thangjam Lekai da
trophy amadi medal ga loinana lupa lising taret tournament asigi ani subo rana sapta kiba UPC kurai thangjam lekai da trophy amadi medal ga loinana lupa lising taret rana sapta kiba team ALL team A uripokta trophy amadi medal ga loinana lupa lising tara winner oi kiba team LKYDA team B laifam kunauda trophy amadi medal ga loinana sel loina lupa lising tara manga thoram mapusingna khusinaki Manipur Equestrian amadi Assam Rifles na sinduna tha sigitang ani dagi Imphal gi mapal kangjebung da team tarana saruk yaduna sathariba taramanga suba Sentinel Cup amadi mapal suba Junior State Equestrian Championship ki ngasi pangthokiba Junior Team Pegging Lens Individual da Singkhayunba Polo Club Kongpan gi T Tom Thinna point kumapal amadi timing da 7.25 phangduna ahan batakre club asigi N Kuber su point kumapal amadi timing da 7.65 phangduna ni suba KNMM Riding School Singjamagi KS Ronaldo na point kuntaret phangduna ahum suba amadi Eastern Student Club Noibungi A Lamyan bana point kun manga phangduna mari suba position takre Aizol FC na yumbu oiraga All India Football Federation na sinduna tha asigi tang mapali ki tarahomdoi phawba Aizol da pangthokadoriba sahi tarahomdoi makhagi Indian Youth League Race of India Group C da saruk yagadaba Football Club Imphal City gi sanaroi amadi official sing ngasi Kangla Southern Gate gi contractor Athopam Nandagi sorna lamthaduna Imphal thadokre AFCD license holder Joy Thaudam na coach Koijam Yaipabana Manipur team gi manager oigani Aizol FC Neroka Football Club NR Football Club Academy Assam FC Imphal City ki group asigi ahanba match tha si tang mapalda Football Club Imphal City ga NR Football Club Academy Assam ga sanagani Princeton International School Ground Khetri Awang Lekai da ngasi dagi ahanba Sheikh Bapumasa Memorial 7-7 Men's Open Football Trophy haukre haudopagi thoramda Sheikh Nur Hussain Zilla Parishad Khetri Gaugi Narzul Islam su saruk yaki Tournament asigi ngasi ahubun miki sanakiba match da PISFC na Nazari FC team ebu goal ahum amada maiti bpk ani shuba match ki sanakiba da FASO na Zabed FC bu goal manga ahum da maiti bpkre Kongbo Youth Organization na sinduna mamang thagi tang kunipal lagi team kontrana group nipal thokna khaidoktuna organization asigi ground sathariba mari shuba ima panthubi trophy men's open 5-set football tournament ki ngasi sanakiba ahanba match da CCFC Khetrina UFC Khetri bu goal taramathui sino da maiti bpkre match asida mai pakiba CCFC Khetri goal singadu Shauna goal mari Rabna goal ahum Sakib na goal ani sanki atopa goal ani aduna Roshan amadi Faruk na sankibani Ani Shubha match ki sanakibda PFC Pangong amadi EYWO Bamon Kampu goal amata sanadana draw satkre ahum Shubha match ki sanagadaba Boy FC Kongba laktabadagi UBC sayangna walk over loki Mari Shubha match ki sanakibda Smoker Kongba amadi LKCC Langthabal goal amata sanadana draw satkre Hozu makata na ngasi no magi okiba nongzu amadi ing asagi Paulo bisi Environment Directorate State Climate and Weather Report ki matung ina ngasi gi khwaidagi sakiba Celsius degree 36.9 khwaidagi ingba Celsius degree 36.6 Nuksita yaw ising manan gisang maximum dasada marputara 36.9 minimum dasada 19.9 oike ngasi nong sukite Khazilo selak pada maru iba pau mo kana pizari Manam sa ta mahiru sing issue na ta mahiru sing na yokshin dana na ba minister nong thuma biriana apel tawkre Moria Cultural Exchange Center ama atuma matam da sana na bahona ragani haina Art and Culture Minister Elzen to Kumar na phongdokre Mamangi legang na miyulusing trarom government ki thabak hapsal lamana sel thum ki awaba mayuk na banihai na sarkar ki wangang loi TS business na phongdokre amadi MPP ki General Conference ngasi pangthok tuna oinam Jugindro na president ki Mikhalda mai pakre Hoje que dia ISTV ne pizba pau matang solution zare miyeng tabiri businga mo kana